Maheiroi sing na tamnariba textbook sing namnabagi quality laitaba che lawraga supply tawriba sigi matangda awangba thaki independent inquiry committee ama semnaba Maheiroi loop tarukna Manipur gi governor da memorandum pishinduna taksinkhre MSU MSF desam KSA sukamadi AIMS ki president singna khudiyek piraga governor da pisin khiba memorandum adugi matungina textbook namliba printing firm singda Maheiroi loop taruk ki thomi singna yengshinbagi thabak chathaki maduda textbook namliba che gi quality adu substandard oibaga loinana standard yauba GSM gi specification amata suramkhide masina lamai amada print tawba text adu atopa lamai amada mayek sengna uba fangi thawong asina textbook namnabagi che lawbaga mari leinana thokpa tender gi kanglon thugaire haiba takpani thorakliba paper scam asida Board of Secondary Education Manipur Bosam gi official sing chenaramba yabagi chingnaba chauna leire maramaduna textbook namnabagi quality yaudaba che chingba amasung supply tawba asida kana chenabagi haibadu khangdoknanaba awangba thaki inquiry committee ama semlaga Theegathanbiyu textbook nambada substandard oiba che sizinaba asida hakthengna amasung nakoinana Chenaba, Bosam amasung printing firm singi mathakta legal action lakhotkadabani loinana textbook namnabagi damak quality yaudaba che supply tawriba sing khudakta blacklist tawgadabani haina Maheiroi loop tarukna governor da makhatana taksinke